Mafam sida mahing uring unsa khoiba ariba dakfam phahanba ngami. Tattoo, mole, freckle na jingbasu lauthokpa yai. Hakchang gi ahenba fat pamdaba body gi hair lauthokpa yai. Ngasi mag unabiu Dr. Madhubala Laser Beauty Clinic, MZ Avenue, Imphal. Delightful cupcakes with creamy vanilla filling from Winkies, the cake specialist. Swiss rolls with exotic fillings from Winkies, the cake specialist. Break matungda taram nongsari. Nupi employee singda nataba miyeng yengba Imphal head office ke head post ki director Binod Kumar Faduna and Yoeba Japzaba Chairak Pihananaba FIR Thangakre Hari ISTV News na fangba pawi matungina Binod Kumar hariba non-local director si Imphal head post office ke nupi employee sing theng na thabak chuanduna langnabada natana nupi oibigi ikai khumnaba manghananaba tatana honabadagi khangba ngambagi pangkhai lan kiduna head post office ke employee singna tha asigi tang mari dagi hauna office thingzinduna director asigi mathakta chapsaba action laukhanaba amadi Manipur dagi transfer thadokhinaba dabida wakan mifam chatharakibani atopa pawilikul amagi matung inadi hairiba director asi tha asi tang marida employee singna agitation changsilak laba matungda Manipur thadokuna chenkre hairi ngasisu employee singna office complex da makhata na wakan mifam chathake wakan mifam aduda saruk yakhibi employee singna director asina nupi employee singda kari karamba thabak chatharambagi habigi matangda wafum kaya phungdoke Kada NYDC amadi nganu leima maira paibi khaidem ga khusamladuna drug amasung yugi matangda miyamge awareness ama khaidem da pangthokre tharamadda NYDC ge president Y Sarat S Ibohambi nganu leima ge general secretary kaina hanbi susarya ke kada ge president Yumnam Ratan Kumar na resource person oike Lakadori Bataramatu Suba Manipur Legislative Assembly Mikalda Andro Kendra gi mirep oina kaisam ningthem jawbu puthongnaba top jingtha makhalekai da pangthokiba mifam amana warep laukre mifam aduna election committee amasu semduna mikhalgi thabak singsu haukre DRDA gi account clerk oiba N Marjit koba mioi amana DC Bisnupur gi soi saraga tongan ba account anidagi lupa lakh ahum makhai United Cooperative Bank Bisnupur branch tagi lokthokre hairi Hiramasiga mari lenana DC Bobby Wakomna Bisnupur Police Station gi OC da Tigana Bachero Lama Pisingkre and Margina tongan ba check mga da senfam sing asid loktokibani hairi Kangbay subdivision on kibada yaning da bafong doktona khausabong subdivision demand committee na hayengdagi matam kaktana tidim lambi thingani haina toromba adu matam kharagi oina komthokre Manipur Press Club ta pangthopa pawi mifam amada committee gi wangloi MG Salang Gangte na hauji pangtholiba class 10 amasung 12 ki parikya asi yenglaga lanai lup kaya na khongjang asi handok pinaba hairakpadagi mahiroi singi yenglaga tangai fadara hangdokpani exam loiraba matungda committee na taliba demand thabak oina onthoktrabadi hena kanba khongjang changsingani haike PMGSY gi makhada sana kaiteldagi laisan fawbagi lambi semba sinmi mari masak khangdaba khulai paibasingna tha asigi manga gi numida wairam pung manga rom tabada phakrari thawdosiga mari lenana litan police na mioi singadu thibagi thabak chathari Selgi demand ga mari lenana sinmi sing adu fazin kiba oiramba yai hairi National Bank for Agriculture and Rural Development ki makhada Manipur Rural Bank na sinduna nomagi oiba financial literacy awareness scheme ama nambol kabo wakchingda leiba Haukramban High School da pangthokre kem aduda National Urban Livelihood Mission ki makhada leiba self-help group taramari ki member jama kontrana saruk yake Ngarang Narcotic Cell Affairs of Border Manipur gi team amana Sugnu Bazar dagi miwe ama kani kilo mari ke konana fare hari Police Department ke PRO gi cherol amana phagalaba miwe asigi maming Holngam Baiti Chuhiyangkhai Churachandpur district ki G Songel Khuldagini mangwandagi phagaliba polam asi local market ta lupa lakh anirom gi oikeni Brojendro Naurembo Amesko gi president oina khankre amaromda organization asigi hana kaisampat konjeng lekai da leremba office atu flyover bridge bakong uripok toramam lekai da oina hongle hairi Nipan Suba World Glokoma Chayol Thoromga mari lenana social warrior Manipur amasung integrated rural welfare association yaripok bisnu naha anina medical directorate national program for control of land
Blindness amadi State Health Mission ga kusamnaduna glaucoma amadi ngaudong leiba khangdoknabagi kem ama angtha da pangthokre kem aduda mioi chamaga humbudra rom layingbada glaucoma leiba mioi ama ngaudong leiba mioi kuntra khangdokpa ngamke mioi singasi lemna operation tawbaga loinana hidak langtak singsu lemna phangangani hari Lamfelda Labor Chief Judicial Magistrate Imphal East Court Complex da District Legal Services Authority Imphal East ki office ma ngasi CGM Imphal East Aribam Notinasori Devi na hangdokre hangdokpagi thoromaduga mari leinana Legal Aid Council Imphal East kaisam dhanena ngasi hangdoliba District Legal Services Authority asina National Legal Services Authority gi leiriba scheme da ningthina pangthokpada natana counseling amadi mediation ge thabak sing mapung fana jathaba ngamlagani haike Indian Farmers Fertilizer Cooperative Limited ki miyeng makada NCUI Cooperative Education Field Project Thawana sinuna food security ki fibam fagadhanba amasung lairaba kohanbada agriculture cooperative singi thaudang habisda nomugi oba state level conference ama khetri sangnan thawal pangthokre tharomaduda KVK thawal gi program coordinator Dr M Thothoi NCUI Project Coordinator Committee Manipur ge chairperson Jina Posangbam Hana Minister Oramba Elangbam Birmani Susar Yake Saruyake Balongi Singda Matamgi Marumarang Singsu Yantoke Film Forum Manipur ge Hana ge General Secretary Ipubu Sakangdaba Singna Tamthina Furaba Matungda Langol Jingda Hundolambabu Yaningda Bapongdotuna ngasisu Thangmeban Watham Lerak Machin Panthobi Community Hall da Wakar Mifam Chathakre Wakan Mifam aduda film ga mari leinaba masak naiba mioi kya na sarya ke ipugi maral karino film ga mari leinaba singda demand tawba madi khut thaba yaning de habna chingba play car kaya sizina ke thaudosi ki matang da wakan mifam da sarya ki ba Cine Actors Guild Manipur gi president T Lokendra na wafam kaya phongdorali family da leiriba member khudi magna adu ki matik thamoi sokna aikoi gi iral karino sumna film tawjariba paisa nuksa yamna thoktana paisa tanbagi film su ojadaba Yamna lairaba film industry asina aduki mati waringi marak asida aikoi film gi thomi mabu aduki mati tamthina phram base aduki mati thamoi sokpagaluna na khoina ngasi tang ahum mari dagi hauna ngasi phawa khoina khongjung changsan duna laksabani loina na government gi saita amadi tawirmi ba kangbu aduda kari marungi ipu phubirami bano film fraternity sida leiriba member khuding masibu asu yamna hanthana yingbiriba gi marum karigino akhoida chamam na ba poiba confuse leiriba si koktragadi akhoi gi film asi makha tana chathabang amdabagi film da leibani na lebak miyam punamak nasu film family bu nungsibiu akhoi mayang gi mateng pangbiu haibe gi appeal do agi site gi tawjari Flippant Committee Andro Kendra na sinduna miyam gi oba mifama ngasi yaribok yambem da Dr Nimai Chan Luwangi yum da pangthokre mifama da committee gi chairman Fakrudin BJP gi luchingba kaya susruya ke hauzik oriba lamda masigi fibam asida assembly da awangba mahai fanglaba matik chaba luchingba bu mihur oina thagat pagi tangai fadaba lakpana Dr Nimai Chan bu Andro assembly constituency gi mihur oina thagana ba warip lobani haina phongdongna ke Dr. Nimai Chan Luwang na senja tumja miham mipum kaya tingna bohona bada miham na Congress government para tambiba matam oide haike. Manipur Sarkar gi makok thongba singna Janims Hospital da tawning thabak tawduna leiri haina ipsa na phongdorli hospital gi khusukulai leiba matamda chunaba polam sing leidrabadi lub asina miyeng changani Manipur gi amata ngairaba hospital asi hena fagana bohona bibada Doctor Amadi Nursing gi achobo daita lei Doctor Ayamba Private Hospital da practice tawriba si tokadabani loinana Sarkar na institute asida regular director su atuba matam da hapiu hairi marathana atemba break amamo Adung karigumba awabasing asi mayungnaba thoklaba maroi marang yamna yawba chunjak chaba mapalda toina chaba liver da akaiba laklaba natraga liver gi mapangan chontharak patarabasu karishu waningai leitre lift staff shira fijin biu adungi awaba punama kokna bigi pambaini diabetic na naraba anaba singnasu sizin na bayaraba lift staff capsule shu phangbigani lift staff syrup amadi lift staff capsule naraga laing babudi narjingai da saksal hobana hena fai
Classic Hospitality Training Institute tha taruki oiba special job oriented course ama haujaragani hariba course asi tha ahum theory ni amadi internship tha ahum ni courses singa dudi level 1 certificate in front office operations food and beverage service operations amadi housekeeping operation ni Mars ki tang tare tagi class haujaragani hena akupa marol ki dama Classic Hospitality Training Institute Babina Diagnostic Building 3rd floor Rims Road contact of you Jolib 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolib syrup amasung capsule diabetes singidamakta Jolib capsule chabiyu break matungda mukana taram nungsari Women Achiever Award Ignisini Tarataru India gi oina pibada Indira oinam entrepreneur da Dr. Oinam Sarita amasung NG Bimolata da pirakle mana asi for women's campaign gi Guwahati da pangtokhiba loisinbagi thorom da khusinarakhibani zahi kunithoi hena miyam gi damak thabak tobagi damak Indira oinam da social activist oina mana khusinarakhibani Dr. Oinam Sarita na khadi amasung village industry gi pothok sing puthokna bagi thabak lokatuna khungangi nupi singbu marom dom lepcha bangamna ba thabak lokotpa oina mana asi khusinarakhibani amaromda jahi kuntra hena handloom da national amadi international gi thakta pothok puthokpagi damak entrepreneur mana asi khusinarakhibani hairi Churachampur district ki Saiton Hayai Kondagi Hausina New Chekon da Leba Matai Manau Yumnam Raja Singa Amadi Yumnam Ongbi Tombisana Hogiba February Kuntaruk Tagi Mafam Khangda Mangkre Hairi Yumnam Rajas Fit manga inchi taruk wangi kulay kuchuni mamay sangtak tawi masapai aduga tombisana na fit manga inchi manga wangi kuchungawi mamay koiday nay masanoy kanaguma singna miyoy ani asi thengna birabadi New Chekon Youth Club ki miyoy singda natraga na police station da pau pibiyo hariba miyoy ani asina New Chekon area da laiba miyoy kaya dagi yamlaba senfam lawraga mafam khangdana mangkibani hari Mitay Lemerol Sinai Sangna Siza Hospital amasung Stride Sasunga Kusamnaduna Lemna Layang Bagi ke mama cycle subdivision ge manung chanba belay khulda pangthokre ke maduda miyoy chani rom layang duna hida lakthak singsu lemna pk District Health Mission Sinduna Senapati District ki liai khulenda lemna layang bagi ke mama pangthokre Haudopagi Tharomda ADC member Thaiko Peter Susarya ke maduda miyoy chatre kayang khairom layang duna hida lakthak singsu lemna pk Caesar Pediatrics and Neonatology Department Sinduna Pediatrics Health Talk Thorom amang asi Ghari Airport Laiba Bell Academy de pangtokre School Health Week up pangthok minakiba Tharomadida Dr. Yaikhomba Taurem na Luchingba Caesar Hospital gi team amana mairi singda interaction program su pangthoke 9 sector gi nifu manga suba Assam Rifles na lemna layang bagi ke mama Imphal East ki Nongren da pangthokre ke masida miyoy jamanga ga kuntra ga nipan rom layang baga loina na hida langtak singsu lemna pk Rims ka kusamna duna akanaba ya check up kem amasu pangthoke amaromda konipan suba sector gi kumapan suba Assam Rifles na Chandel district ki Mombi Khulda waiting set ama saduna miyamda kusinakre Kanglei Women Society ni sinduna National Environment Awareness Campaign amang asi sekta maya lekay community hall da pangtokre Tharomadda Lausagi Secretary M Sunil Maitei Kanglei Women Society ki President H Mema Chanu na chingba miyoy kya na saruya ke Tharomga mari lenana Memana Mausagi khal kaitharak pasi kanana ba u ama yalabadi ani thajin ba haiba pauzal mahiroi singda pina ba pandam da Tharomasi pangtokpani haina phungdoke Imphal East ki manung chana leiba Songbong Water Supply Scheme ki makhada Sangom Sang Youth Club ki lampak mayaida sajillaga season adana thamlakliba reservoir asi lampak asida lekai gi yauksang kumai ga mari lenana yauksang sports tawgadaba leibana tha asigi taranithoi fawi manungda mari lenaba authority na lauthokpiyo haina Sangom Sang Youth Club ki secretary na thadaropa cherol amana khangalakli Hauzik sanabagi pau boyai ningthaujamdagi phongbigani Thagachari ngasigi sanabagi pauda North East Games Manipurna punna medal marifumari amadi point chahum tara phangduna national 11 men and women North East Games ki overall team champion oikhre
Bharat Sarkar gi Ministry of Youth Affairs and Sports na North East State singda akhanaba miyeng thamduna sports sakol hanabagi pandamda Rajiv Gandhi Khel Abhiyan scheme gi makhada Manipurna yumbu waiduna Department of Youth Affairs and Sports na senduna state Nepal gi nupa amadi nupi sanaroi samapan kunna saruk yaduna tha sigi tang anidagi Khumban Lampak Sports Complex ki tongan ba mafam singda sathariba National 11 Men and Women North East Games ngasi lotion khre lotion bagi thamda Manipur gi Chief Minister O Ibobi PIST Minister I Hemochandra Hill Areas Committee ki Chairman Dr. Saltolian Amo Manipur Sarkar ki Consultant Dr. R. Kinimaina Thoromapu Singh Oike Satharakhiba Games asigi ngasi sanakhiba nupi masagi aroiba football match ta Manipurna Nagaland bu goal manga sinoda maithiba piki nupa masagi sanakhiba aroiba match ta Nagaland Mizoram bu penalty da goal taruk manga da maithiba piki Amaromda masana asigi ngasi nupi masagi ahum suba position gi sanakibada Meghalaya na Tripura bu goal ama sinoda maithiba piki nupa masagi sanakhiba match tana Manipurna Tripura bu goal ama sinoda maithiba pikre Athletics da Manipurna nupagi ahanba Tripurana anisuba taki nupigi da Tripurana ahanba amadi Nagaland anisuba taki badminton masanagi Manipurna nupagi ahanba Nagaland anisuba taki nupigi dasu Manipurna ahanba amadi Arunachal Pradesh na anisuba taki boxing masanagi Manipurna nupagi ahanba amadi Arunachal Pradesh na anisuba takre nupigi da Manipurna ahanba Mizoram na anisuba taki nupigi football da Manipurna ahanba amadi Nagaland na anisuba taki nupagi Nagaland na ahanba Mizoram na anisuba takre hockey masana da Manipurna nupa amadi nupigi ahanba position taki Mizoram na anisuba takre judo da Manipurna nupagi ahanba Mizoram na anisuba taki nupigi dasu Manipurna ahanba amadi Mizoram na anisuba taki table tennis da Mizoram na nupagi ahanba Manipurna anisuba takre nupigi da Manipurna ahanba amadi Mizoram na anisuba taki weightlifting da Manipurna nupagi ahanba amadi Arunachal Pradesh na anisuba taki nupi masagi da Manipurna ahanba amadi Assam na anisuba takre Pangtokhiba games asida Manipurna gold nifumathoi silver kulumdoi bronze tratuk amadi 4 position mari punna medal marifumari amadi point 3 phangduna overall team champion oikhibani Mizoram na gold 13 silver kurmathoi bronze 13 mari suba position ani punna medal nifu 13 point 3 phangduna ani suba position taki Tripura na gold nifal silver mapan bronze kulumdoi mari suba position mapan punna medal yankai point 3 phangduna ahum suba position takre lotion bagi tharamda saruk yakiba Manipur gi Chief Minister Okam Ibobina phongdokhibada The main focus was hosting of such mega sports event is to expose the performance and potential of different players from the northeastern region of the country to the nations and the world. Team Manipur, the winner of the overall champion of the medals from the Honorable Chief Minister Manipur. Charlie Football Thals Yai School na Football Club Zuge Waikhom Lekai bu maithiba biduna ahum suba oinam Charlie Memorial Open 5-a-side football tournament ki semi final sangkhre aikhoi gi club singjamai oinam thingen na sinduna club asigi ground da mamang thagi tang 13 dagi team 12 na group 3 thona khaidoktuna chathariba ahum suba oinam Charlie Memorial Open 5-a-side football tournament ki ngasi sanakhiba aroiba quarter final match ta Thals Yai School na FC Zuge Waikhom Lekai bu goal ahum anida maithiba biduna semi final sangkhibani Thals Yai School gi maipakpugi goal singadu Rupachandra na match ki 19 suba amadi 19 suba minute goal ani sankhi atopa goal aduna Kanchan na match ki 19 suba minute sanduna match asi maipakhibani maithi oraba football club Zuge Waikhom Lekai gi goal ani aduna Milan na match ki 3 suba amadi 19 suba minute chankhibani ngasi sanakhiba match asida Thals Yai School gi sanaroi L Sibaraj amadi Suresh Raida center referee na warning tauki sathariba tournament asigi ahanba semi final match thas ki tang mapalda Sangai Football Club Thangmaiban amadi Zone FC Asan Bigaiga sanagani ani suba semi final match thas ki tang tarada TYDO Tawul amadi Thals Yai School Football Club ka sanagani Makataba sanabagi pauda Numit tare ni chumna chathagadaba RIMS ki sports meet RIMSAM English ni tarataru ngasi institute asigi mini sports complex ta director Professor S Rita na hodokre
Autopagi Thoramanduda RIMS ki Medical Superintendent Professor M. Amuba Amadi Din Professor A.K. Joy Susaruyaki RIMS ki Mahiri Singna RIMS Samga Mari Lenana March Past Zatki Wangang Kibisingna Fundona Kibada RIMS da Mahi Tambal Liba Bharat ki Tonga Tonga ba Mafam Singi Mahiri Singna Lairi Khak Natana Sana Konabata Saruya Bahibasi Masamawu Fana Lebada Chawna Mateng Oigani Luinana Lotuna Leba Talent Kaya Kangdo Pangamgani Culture amadi sports na ekoi masagi manata hena nungsi chanaba pura pangamgani haike Director Ritana Sports Meet asi makata ba chahi singda March ki ani suba chayolda pangthok na ba calendar program oidagani handaki sports meet asida mahiroi masing yamna participate tawba si ahanbani haike. And we all know that medical students, they are more on the academic arena. And during the RIMSAM 2016, I think this is the very good platform for all the students coming together, sharing some time all together for a week, and used to participate in the various fields like sports, cultural, and the literary activities. Mysore da Satharaki Batar Kuntratare Lakshuban National Master Athletic Championship ngarang Lushin Kre Lushin Kiba Numita Manipurna Gold Taruk Silver Ahum Amasung Bronze Mari Lauke Gold Sing Adu El Kiran Devi K Shama and Tombi Macha Kes Lal Babu Amasung S Thambal Sarma na Lauke Silver Medal Sing Aduna El Bhubon S Thambal Sarma Anina Lauke Bronze Medal Sing Aduna El Ajit El E Indu Devi Amasung Babu Yamana Lauke Satharaki Championship Aduda Manipurna Punna gold medal yang kay matoy silver medal kumapan amasung bronze medal kontra lauke Manipur gi nupi gi team na India gi oina ani suba position take National amadi international sanaroi kaya puthokrabati dim road athletic union traubu hena chahona na ba khongthang lokolagani haina nauna general secretary oidaba T Fulen maitena fondokre Segarot takelam mekai da pangthopa union asigi advisor office bearer amadi patron member singi oiba conference da mahana wafam asi fondokibani conference da union gi president L Ibomcha treasurer S Navakumar amadi atay masakna ba miyoi kya susaryaki wangang kabisingna fondona kibada matamamada maming reramba trau asi sitharapagi matangda wafam kya fondona ki anoba office bearer khalapaga loina na Union asi hena chakona na ba tonga tonga ba khongthang kaya lokhat na ba warep na kre General Secretary T Pulena trau chakona na ba hona ba miyam na sumating pangbiu haike policy matamama da di Timrod Athletic Union haraga Manipur policy khangmeramani ada handaki matam sida akogi jaga sida akogi Timrod site lebiri ba isini naw singla ngam mateng pangbidana akogi lost tradition lost glory isibu moktang hanjan hanbada mateng pangbiu haituna secretary amoina ai mayam da appeal tawjari Eastern Thangta Organization Tangkhamna nupisingda masa kanjanaba funa kanglon tambibagi numit humni gi oiba thangta gi training arang Tangkham Kalika Harau bungdalo singkre Lushinwagi Thoromda Khundrapam Jilla Parisad ki member Thangjam Angobi Harau Rau Tangkham Gram Panchayat ki Pradhan Tongbram Hemabati Khundrapam Gram Panchayat ki Pradhan Sanasam Tombi Susaruk Yake Sagoban Tera Sapam Lerang na Sinduna Taredak Shuba Lekidraba S Amuba Singa Memorial 6A Side Men's Open Football Tournament April ahum dagi hauragani Saruk Yaningba Team Singna March ani faupi manungda entry pisilakpa yagani hairi Jahi asigi June thada UP da pangthokadurba Rio Olympic Wheelchair Fencing Championship kidamak trial selection da saruk yaba chakadoriba handicap sanaroi Muhammad Riaz Khongchat ki damak miyam amadi sarkar na mateng pangwinaba Muslim Council Manipur na fongdoli Manipur Press Club ta pangthopa wimifam amada sanaroi Riaz na handicap ama oirabasu ninghanaba leitana sana khonabada thawaya roktuna hokhiba chahi kayada Singapore amadi Hong Kong da sanaba chatnabagi khudong chaba phangnabasu imung manunggi leita lairaba namaram oiraga chatpa phangkide India gi mahut sinduna chahi asigi June tha da pangthokadoriba Rio Olympic ki trial asi chananabagi damak miyamna mateng pangbiu masida selection phangnabadi soidana gold medal lobangamgani haike Manipur Chess Association ki miyeng makhada Kanglei Chess Academy na tarani thoidak shuba chahi taramanga makhagi second Saturday amasung second Sunday Rapid Chess Tournament March tarani thoi amasung tarahumdoi da pangtolagani akupa marol Chess Academy dagi khangbayagani Housing asinongmagi oiba engasai pau phongbigani
ICAR Lampel Partagi Phangba Pauda Ngasigi Khwaidagi Sakhiba degree Celsius Ultaret Dasmik Mari Khwaidagi Ingba degree Celsius Taraundoi Nukshita Yauba Ising Manit Kisang Ayukta Saada Madhudara Mari Nungtilda Saada Kutramapal Koiki Ngasigi Nong Tagidi Lupa crore lising mga chari chang na paikakadaba Imphal Kangchup Tamenglong Haflong Fawgi lambi sembang asidagi hauna ba Chief Minister na flag off tawkre lambi thong fagathan ba amadi connectivity hengathan ba si sarkar ge ahan miyeng ni haidi lam leitraba kanda rajniti tawba kanaroi ngamkhai gi matangda political mileage launaba wakalon thadok se haina JDU gi president M Tombina phongdokre amadi Manipurna punna gold medal nifuma thoyauna punna Marifuga Mari Pangduna National Level Northeast Games ki overall team champion oikre. Masih kita ISTV na pizza pa pau mata susun jari miyang tabiri bismo mukana kurung jari.